isai sakna sangna wagai hidu hoduna lakpane ture irol nungdo de yorokle lairem bitare tado mafam madu yobwa hana leramba lai singduga tatuk jasin tongnabada saruk yarare sana lokchau turelbu ithing lugani panthing lugani haiduna lakliba namu taibung singse amata lemna tharusi makhoi gi thabak thoromda yakai thengai pichi haiduna warepne asumna aing adu da wakhane layam sing adu wakhana ba lorbu matu magi makai famda hanaki somda na kamdauri nonga lamdai matam sida khunduda laibi tangkhul ningo sangrila do mamlinge mikap thole yengkhong ahan ba khongbada maringi yendi phaijawba amuba yendi kasaya yengi lam tarina nonga le haiduna krek haiduna khongle sangrila wango namadi sanare galu natine sangrila su marai bakti madau na yoy mama banima laikhidra mamana saitang phung ningol ni nangai hugutpa matamdagi ngasina khara hena nganna hugule ngantana hugutuna mahak mamai me chingtokla ising asaba lume aduga nungi glass amada hairaga sampra mai sumjillaga thai madu thakpa ek loibaga magisu mangonda iyong macha fi sanaba thammibududa sangsilaklaga thongoi podongi mangalduda kharoi koba tangkhul nupi singna setnaba charai phi adu sare charai phi du sana wakhal da khale ngasiti nganta phi saba loibraga ukhul kethen chatuna ihon batai aduna ngantana ngasi man haugatliba phi si yolaga masidagi phanglakpa selna madaugi hidak laigedun asumna ma wakhal nungaina charai phi saringe pung 3 makai tare ayuki charai phi du thawa yaungna sare ngantana loiredi thaba khudimak nangi asumna ma iyong aduda charai phi saringe atiada nongthang kupage mangalure nongthang kupage mangal duna makhoi ki konthongda leipung macha ama leiriba noba babu makhong aduda dupi ma lepaga leibedo sangrila ure nongthang he kublakpa matamda dupi du gi saktamado maseng marang oina ui aduga tawbutabu hek mamsingirgana dupi du gi saktamdo amuk hana uge habidi phanglamse atiada karigumbada laptang nong khongbagi makhol tai law lok naramdai matam sida karigumba nong taraklabadi phawsingse lokpa yarra soiduna mangba tare khallubada amuksu wadaba ngamde nong khongbagi makholduna sangrila ge pukningda awaba ma phaisoi sangrila na khna none ada tumin no ba makhong sida lepaga leirisibo asuk manna migi konthong sida ita wangon oira jala ita su mange tawe magi se engonda ayuk nganta amam angan sinaramdai matamda hek charai phi satami khangbadagi laknaba laklibara asumda sangrila machilda marol nai nongthang dusu aduma kupet kapet kuple tanja duda nupi du hauna noba makhong duda lepaga mathanda sita noi ayuk angan baduda nupi du na nokpage makholduna maikai mari makta nille asumna nokpadu targa sangrila madawna haiba wa ma ningsingai karigumba khunsida awana tagadaba phatanungda thokadaba leirabade nupi amana hek makhoigi noba makhongduda leipung leiriba mafamsida khengna amam mangan sinaramdaida noi karigumba nupi sina nokpa tarabade khunsida misi mina thoklagane sangrila noba makhongda lepaga leiriba nupi du ubada tu chungkiba khangaude makta singna khunsigi maraiba kari oigadabana khanmada awaba mane hojikti mamlambadagi nongsu nifu ngan thorakle nonga lakpada somda na kamdauri naresna timdugi luchingbo oirga moigi guide ke dama lamit tumit khangba lungja hawga loinana hemjit amadi atopa crew member mayam ama yaurga sana lokchok turelgi maru horokpab tamba chingi napom haithaba lambi ke domda lai khong lambi maram masa amadagi hena atopa lambi amata leite
ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯐꯥꯎ ꯊꯧꯖꯤꯟꯕ ꯐꯥꯎ ꯆꯟꯗꯦ ꯂꯨꯡꯖꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯝꯕꯤꯗꯨꯒꯤ ꯂꯝꯖꯤꯡ ꯃꯩꯉꯥꯜ ꯑꯣꯏꯗꯨꯅ ꯆꯠꯂꯦ ꯆꯤꯡꯌꯥꯒꯤ ꯅꯥꯄꯣꯝ ꯍꯥꯏꯊꯕ ꯂꯝꯕꯤꯗꯨꯒꯤ ꯂꯝꯖꯥꯎꯗ ꯆꯠꯂꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯊꯣꯛꯂꯤꯕ ꯀꯣꯔꯧ ꯑꯉꯥꯟꯕ ꯃꯥꯁꯨ ꯑꯃꯨꯕ ꯂꯩꯆꯤꯟ ꯃꯔꯨꯝꯗ ꯂꯣꯠꯈ꯭ꯔꯦ ꯃꯁꯦꯛ ꯃꯉꯥꯜ ꯀꯥ ꯍꯦꯟꯅꯁꯨ ꯌꯦꯜꯂꯗ꯭ꯔꯤ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯠꯂꯦ ꯑꯇꯤꯌꯥꯁꯨ ꯅꯣꯡ ꯆꯨꯔꯛꯄꯒꯤ ꯃꯃꯤꯗꯤ ꯎꯔꯝꯗꯦ ꯅꯣꯡꯗꯤ ꯕꯪꯂꯤ ꯕꯪꯂꯤ ꯇꯧꯔꯤ ꯐꯖꯈ꯭ꯔꯕ ꯆꯤꯡꯌꯥꯒꯤ ꯅꯥꯄꯣꯝꯗꯁꯨ ꯄꯨꯛꯅꯤꯡ ꯍꯨꯀꯩ ꯐꯖꯩ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡ ꯂꯝꯕꯤ ꯃꯆꯥꯗꯨꯒꯤ ꯅꯥꯀꯟꯗ ꯁꯅꯥ ꯂꯣꯛꯆꯥꯎ ꯄꯨꯕ ꯇꯨꯔꯦꯜꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯦꯜꯂꯦ ꯅꯤꯡꯊꯤꯖꯕ ꯐꯖꯈ꯭ꯔꯕ ꯁꯛꯂꯣꯟ ꯄꯨꯕ ꯃꯍꯧꯁꯥꯒꯤ ꯅꯤꯡꯊꯤꯖꯕꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯅ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯗꯣ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯝꯃꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯃꯔꯨ ꯍꯧꯔꯛꯐꯝꯗꯣ ꯌꯧꯔꯦ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯅꯤꯡꯊꯤꯖꯕ ꯑꯅꯤꯒꯤ ꯀꯥꯔꯛ ꯑꯗꯨꯗ ꯇꯨꯔꯦꯜ ꯂꯥꯏꯖꯅ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯅ ꯆꯦꯜꯂꯦ ꯍꯦꯝꯆꯤꯠꯇꯤ ꯁꯤꯅꯔꯤꯗꯨ ꯎꯕꯗ ꯉꯥꯎꯔꯦ ꯍꯦꯝꯆꯤꯠꯅ ꯋꯥ ꯋꯥꯟꯗꯔꯐꯨꯜ ꯄꯦꯔꯥꯗꯥꯏꯁ ꯑꯣꯟ ꯗ ꯑꯥꯔꯊ ꯍꯥꯏꯗꯨ ꯁꯤꯅꯤ ꯅꯔꯦꯁꯅ ꯑꯣ ꯇꯨꯔꯦꯜꯒꯤ ꯃꯔꯨ ꯍꯧꯔꯛꯐꯝ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯔꯦ ꯂꯨꯡꯖꯥꯎꯅ ꯃꯥꯅꯤ ꯑꯣꯌꯥ ꯃꯐꯝꯁꯤꯅꯤ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜꯁꯤꯒꯤ ꯍꯧꯔꯛꯐꯝꯅꯦ ꯅꯔꯦꯁꯅ ꯌꯥꯝ ꯐꯖꯩ ꯆꯤꯡꯒꯤ ꯌꯥꯝꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯈꯨꯐꯖꯁꯤꯗꯤ ꯃꯁꯤꯗꯒꯤꯅꯤꯀꯣ ꯍꯧꯔꯛꯂꯤꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯍꯥꯏꯊꯕ ꯇꯥꯅꯅꯤꯀꯣ ꯇꯨꯔꯦꯜꯁꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯦꯜꯂꯤ ꯂꯨꯡꯖꯥꯎꯅ ꯈꯨꯝꯃꯦ ꯃꯥꯅꯤ ꯇꯨꯔꯦꯜꯁꯤ ꯁꯤꯗꯒꯤ ꯍꯧꯔꯛꯄꯅꯦ ꯑꯗꯨꯕꯨ ꯇꯝꯗꯒꯤ ꯂꯥꯛꯄ ꯑꯣꯖꯥꯁꯤꯡ ꯁꯤꯝꯇꯗꯤ ꯈꯪꯖꯤꯟꯕꯤꯌꯣ ꯃꯐꯝ ꯑꯁꯤ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯦ ꯑꯗꯨꯅ ꯈꯔ ꯍꯩꯁꯤꯡꯅ ꯃꯐꯝꯁꯤꯗ ꯈꯣꯡꯊꯥꯁꯤꯀꯣ ꯑꯁꯨꯝꯅ ꯂꯨꯡꯖꯥꯎꯅ ꯆꯥꯎꯔꯥꯛꯄ ꯅꯣꯂꯦꯖ ꯑꯃ ꯁꯤꯌꯔ ꯇꯧꯏ ꯇꯨꯔꯦꯜꯗꯨꯒꯤ ꯗꯤꯞ ꯑꯣꯟꯅꯕ ꯁꯣꯏꯜ ꯇꯦꯁ ꯇꯧꯅꯕ ꯁ꯭ꯇꯦꯞꯁꯤꯡꯗꯣ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯦ ꯅꯔꯦꯁ ꯇꯨꯔꯦꯜ ꯍꯧꯔꯛꯐꯝ ꯃꯄꯥꯜꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯨꯔꯦꯜ ꯏꯁꯤꯡꯗꯨ ꯈꯨꯖꯣꯛ ꯑꯃ ꯁꯣꯛꯂꯒ ꯏꯁꯤꯡꯗꯨꯒꯤ ꯏꯅꯤꯜ ꯁꯥꯐꯨꯗꯨ ꯌꯦꯡꯉꯤ ꯍꯦꯛ ꯄꯥꯏꯕꯗ ꯏꯁꯤꯡꯗꯣ ꯏꯪ ꯏꯪ ꯂꯥꯎꯏ ꯇꯨꯔꯦꯜ ꯏꯁꯤꯡꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ ꯇꯨꯔꯦꯜ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯒꯤ ꯅꯨꯡꯄꯥꯟ ꯃꯅꯨꯡꯄꯥꯜ ꯐꯥꯎꯅ ꯎꯕ ꯉꯝꯃꯤ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯛꯇꯥꯔꯤꯕ ꯅꯨꯡꯂꯛ ꯐꯥꯎꯅ ꯁꯥꯟꯅꯔꯤꯕ ꯂꯦꯝꯂꯩ ꯉꯥꯁꯤꯡꯗꯣ ꯂꯣꯏꯅ ꯎꯏ ꯃꯌꯦꯛ ꯁꯦꯡꯅ ꯏꯁꯤꯡꯗꯨꯒꯤ ꯏꯔꯩ ꯏꯔꯥꯎꯈꯣꯟꯗꯨꯗꯤ ꯁꯥꯐꯨ ꯀꯟꯅ ꯑꯗꯨꯃꯛ ꯀꯟꯅ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯜꯗꯨꯒꯤ ꯑꯔꯨ ꯑꯊꯦꯟ ꯌꯦꯡꯂꯤꯕ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯃ ꯃꯈꯣꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯊꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯇꯨꯔꯦꯜꯗꯨꯗ ꯇꯥꯁꯤꯜꯂꯤ ꯖꯕꯨꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯃꯍꯩ ꯃꯍꯩ ꯃꯥꯒꯤ ꯃꯊꯧ ꯁꯨꯅꯔꯝꯕꯗꯒꯤ ꯌꯦꯡꯊꯣꯔꯛꯑꯦ ꯃꯍꯩ ꯃꯍꯩ ꯂꯥꯎꯅꯩ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤꯕ ꯅꯨꯄꯥꯗꯣ ꯃꯄꯥꯟ ꯂꯝ ꯀꯝꯄꯅꯤꯒꯤ ꯇꯦꯛꯅꯤꯁꯤꯌꯥꯟ ꯑꯃꯅꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃꯅꯤ ꯑꯗꯨꯅ ꯈꯨꯖꯤꯟ ꯈꯨꯅꯥꯡꯊꯣꯛꯇ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯏꯔꯣꯏꯕ ꯍꯩ ꯃꯁꯥ ꯃꯊꯟꯇ ꯏꯔꯣꯏꯗꯨꯅ ꯂꯩꯔꯥꯏ ꯃꯄꯥꯜꯗꯨ ꯇꯝꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯦ ꯑꯇꯩꯁꯤꯡꯗꯨꯅꯁꯨ ꯆꯦꯟꯁꯤꯜꯂꯒ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛ ꯀꯟꯕꯗꯤ ꯉꯝꯗꯦ ꯏꯁꯤꯡꯗꯨꯒꯤ ꯏꯔꯩ ꯏꯔꯥꯎꯈꯣꯟꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯀꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯂꯨꯡꯖꯥꯎꯅꯗꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯅꯤ ꯃꯐꯝꯁꯤꯗ ꯆꯦꯛꯁꯤꯟꯅ ꯈꯣꯡ ꯊꯥꯡꯁꯤ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯜꯂꯦ ꯑꯗꯨꯕꯨ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯑꯃꯨꯛꯁꯨ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯗꯦ ꯈꯨꯖꯤꯟ ꯈꯨꯅꯥꯟꯊꯣꯛꯇ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤꯕꯅꯤ ꯂꯨꯡꯖꯥꯎꯗꯤ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯛ ꯁꯨꯡꯕ ꯍꯧꯔꯦ ꯃꯁꯥꯗ ꯅꯨꯄꯥꯁꯤ ꯀꯟꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯅꯤ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯀꯟꯅꯕ ꯍꯣꯠꯅꯔꯤ ꯈꯪꯍꯧꯗꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇꯨꯗꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯃꯁꯥ ꯀꯟꯖꯕ ꯉꯝꯗꯕ ꯅꯨꯄꯥꯗꯨꯕꯨ ꯀꯟꯅꯕ ꯏꯁꯤꯡꯗꯨꯗ ꯆꯣꯡꯊꯈꯤ ꯑꯁꯨꯝꯅ ꯍꯦꯛ ꯅꯨꯄꯥꯗꯨꯅ ꯆꯣꯡꯊꯈꯤꯕꯒ ꯉꯁꯥꯏ ꯋꯥꯏ ꯑꯇꯤꯌꯥꯗ ꯅꯣꯡ ꯃꯪꯕꯒꯤ ꯃꯃꯤ ꯎꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯊꯤꯡꯕ ꯉꯝꯗꯅ ꯑꯇꯤꯌꯥꯗꯒꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯅꯣꯡꯖꯨ ꯂꯩꯆꯕꯤ ꯊꯥꯗꯅ ꯖꯝ ꯖꯝ ꯆꯨꯊꯔꯛꯂꯦ ꯇꯨꯔꯦꯜ ꯃꯔꯨ ꯍꯧꯔꯛꯐꯝꯒ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯊꯤꯡꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯅ ꯈꯥꯡꯉꯝ ꯎꯉꯝꯗꯕ ꯇꯣꯞ ꯇꯣꯞꯄ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯥꯡꯕ ꯍꯧꯔꯛꯂꯦ ꯏꯁꯤꯡ ꯑꯗꯣ ꯆꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯨꯝꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯇꯞꯅ ꯇꯞꯅ ꯋꯥꯡꯈꯠꯂꯦ ꯏꯁꯤꯡꯁꯤꯒꯤ ꯃꯈꯣꯜ ꯏꯔꯩ ꯏꯔꯥꯎꯈꯣꯜꯅ ꯂꯩꯌꯥꯏ ꯋꯥꯡꯃ ꯋꯥꯡꯃꯗꯣ ꯅꯤꯟꯕ ꯍꯧꯔꯛꯂꯦ ꯂꯨꯡꯖꯥꯎ ꯊꯃꯣꯏꯗ ꯈꯜꯂꯦ ꯁꯅꯥ ꯂꯣꯛꯆꯥꯎ ꯇꯨꯔꯦꯜ ꯂꯥꯏꯔꯦꯝꯕꯤ ꯁꯥꯎꯔꯦ
ꯃꯤꯇꯣꯞ ꯆꯪꯕ ꯌꯥꯗꯕ ꯃꯐꯝꯁꯤꯗ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯄꯨꯁꯤꯜꯂꯨꯕꯅ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯕꯨ ꯍꯧꯔ ꯃꯥꯜꯂꯦ꯫ ꯍꯦ ꯁꯅꯥ ꯂꯣꯛꯆꯥꯎ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩ ꯃꯨꯠꯄꯤꯔꯣ꯫ ꯑꯁꯤ ꯈꯜꯂꯗꯅ ꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯦ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯃꯁꯨ ꯎꯔꯛꯏ꯫ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯁꯤꯒꯤꯅꯤ ꯍꯥꯏꯗꯅ ꯍꯩ ꯂꯩ ꯑꯃꯠꯇ ꯇꯝꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯅ ꯑꯣꯏꯔꯖꯥꯠꯂ ꯈꯜꯂꯦ꯫ ꯂꯨꯡꯖꯥꯎꯅ ꯃꯌꯥꯝꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯇꯨꯔꯦꯜꯁꯦ ꯑꯇꯩ ꯇꯨꯔꯦꯜꯒ ꯃꯥꯟꯅꯗꯕꯅꯤ꯫ ꯃꯥꯒꯤ ꯆꯦꯜꯗꯤ ꯆꯥꯎꯒꯦ ꯃꯅꯤꯡ ꯄꯤꯛꯅ ꯆꯦꯟꯒꯦ ꯃꯅꯤꯡꯅꯤ ꯃꯥꯒꯤꯗꯤ꯫ ꯅꯣꯡꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯛꯂꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤꯌꯦ꯫ ꯈꯔ ꯇꯣꯡꯕ ꯀꯪꯐꯥꯜ ꯂꯩꯔꯥꯏꯒꯤ ꯈꯔ ꯑꯔꯥꯞꯄ ꯃꯐꯝꯗ ꯀꯥꯕꯤꯌꯣ꯫ ꯅꯔꯦꯁ ꯍꯦꯝꯖꯤꯠ ꯀꯣꯛꯁꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯂꯩꯔꯥꯏꯗꯨꯗꯒꯤ ꯆꯦꯟꯈꯠꯁꯤꯀꯗꯥꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗꯅ ꯑꯅꯤ ꯂꯩꯔꯤ꯫ ꯏꯔꯩ ꯏꯔꯥꯎꯈꯣꯜ ꯀꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯅ ꯑꯃꯕꯨ ꯀꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯁꯤꯡꯗꯨꯒꯤ ꯃꯔꯦꯞꯇꯣ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯈ꯭ꯋꯥꯡ ꯍꯦꯜꯂꯛꯂꯦ꯫ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯏꯁꯤꯡꯗꯨꯅ ꯖꯔ ꯖꯔ ꯍꯦꯟꯀꯠꯂꯛꯄꯅ ꯈꯧꯔꯤ ꯃꯄꯥꯗꯣ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯏꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯈꯧꯔꯤ ꯂꯥꯒꯠꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡꯗꯣ ꯏꯔꯣꯏꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯄꯪ ꯄꯪꯊꯈꯤꯕꯒꯨꯝ ꯎꯔꯤ ꯋꯥꯔꯤꯅ ꯌꯦꯠꯁꯤꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯏꯔꯩ ꯏꯔꯥꯎꯈꯣꯟ ꯀꯟꯕ ꯏꯁꯤꯡ ꯑꯗꯨꯗ ꯑꯅꯤꯗꯣ ꯂꯥꯛꯁꯤꯜꯂꯛꯄꯅ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯏꯔꯥꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯅꯤꯗꯣ ꯀꯔꯝꯅ ꯀꯟꯁꯤꯒꯦ ꯈꯟꯕꯗ ꯃꯌꯥꯝꯗꯣ ꯑꯋꯥꯕ ꯑꯃꯅꯤ꯫ ꯏꯔꯩꯗꯨꯅ ꯑꯅꯤꯗꯣ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯇꯤꯝꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯅꯔꯦꯁꯇꯣ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯥꯅ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯒꯤ ꯂꯤꯗꯔ ꯑꯣꯏꯗꯨꯅ ꯃꯐꯝꯁꯤ ꯌꯧꯅꯕ ꯆꯪꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕ꯭ꯔꯥ? ꯃꯍꯥꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ꯭ꯔꯥ? ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯑꯣꯏꯅ ꯇꯧꯔꯤꯔꯥ? ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯂꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯃꯍꯥꯛ ꯏꯁꯤꯡꯁꯤꯗ ꯆꯣꯡꯊꯔꯒ ꯑꯅꯤꯁꯤ ꯀꯜꯂꯨꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯟꯖꯥꯟꯅꯩ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯨꯕꯗꯒꯤ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯐ꯭ꯔꯦꯛꯆꯔ ꯂꯩꯔꯨꯕꯅ ꯀꯌꯥꯗꯤ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏ ꯃꯁꯥꯗꯣ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯅꯣꯡꯁꯨ ꯇꯨꯔꯦꯜꯁꯨ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯅ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯅꯩ꯫ ꯃꯍꯧꯁꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯍꯥ ꯀꯥꯟꯅ ꯂꯥꯎꯅꯔꯦ꯫ ꯊꯋꯥꯏ ꯋꯥꯕꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯂꯥꯎ ꯈꯣꯡꯂꯦ꯫ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤꯕ ꯑꯅꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯏ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯁꯤꯡ ꯑꯗꯨꯅ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯃꯌꯥꯏ ꯆꯥꯃꯟꯈꯤꯕꯅꯤ꯫ ꯃꯔꯤꯜ ꯇꯦꯡꯈꯤꯕꯅꯤ꯫ ꯇꯨꯔꯦꯜꯁꯤꯒꯤ ꯑꯀꯤꯕ ꯁꯛꯂꯣꯟ ꯑꯌꯥꯝꯕꯁꯤ ꯎꯕꯗ ꯃꯌꯥꯝꯗꯤ ꯃꯌꯥ ꯀꯥꯔꯦ꯫ ꯂꯨꯡꯖꯥꯎ ꯑꯃꯗꯤ ꯑꯇꯩ ꯈꯔꯅꯁꯨ ꯀꯟꯅꯕ ꯍꯥꯏꯗꯅ ꯊꯧꯔꯤ ꯑꯣꯏꯕ ꯌꯥꯕ ꯎꯔꯤ ꯋꯥꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯪꯊꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯤꯡꯈꯠꯄ ꯌꯥꯅꯕ ꯐꯤꯕꯝꯗ ꯁꯦꯝꯂꯦ꯫ ꯑꯗꯨꯕꯨ ꯁꯦꯝꯖꯩ ꯍꯥꯏꯕꯇꯅꯤ ꯉꯝꯗꯦ꯫ ꯅꯣꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯗꯣ ꯃꯄꯥꯜ ꯁꯥꯔꯒ ꯃꯍꯩ ꯌꯥꯟꯗꯅ ꯀꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯣꯠꯅꯖꯕ ꯑꯃꯗ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯃꯛ ꯀꯟꯕ ꯉꯝꯗꯅ ꯏꯁꯤꯡ ꯏꯔꯦꯟ ꯏꯄꯥꯛ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯁꯤꯕ ꯆꯪꯕ ꯇꯝꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯗꯅ ꯏꯁꯤꯡ ꯏꯔꯩꯗꯨꯅ ꯆꯦꯟꯊꯈ꯭ꯔꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯏꯔꯩ ꯏꯔꯥꯎꯈꯣꯜ ꯑꯗꯨꯝ ꯀꯟꯅ ꯆꯦꯜꯂꯦ꯫ ꯅꯣꯡꯁꯨ ꯂꯦꯞꯇꯨꯅ ꯆꯨꯏ꯫ ꯍꯥꯡꯕꯒꯤ ꯃꯃꯤ ꯎꯗꯦ꯫ ꯃꯈꯣꯏ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨꯗꯤ ꯀꯞꯄ ꯌꯥꯎ, ꯂꯥꯎꯕ ꯌꯥꯎ, ꯈꯣꯡꯕ ꯌꯥꯎ꯫ ꯇꯨꯔꯦꯜꯗꯨꯒꯤ ꯏꯆꯦꯜꯗꯨꯅ ꯀꯗꯥꯏ ꯇꯥꯟꯅ ꯑꯅꯤꯗꯣ ꯆꯦꯟꯊꯔꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯂꯨꯡꯖꯥꯎꯗꯤ ꯃꯊꯃꯣꯏꯗ ꯈꯜꯂꯤ꯫ ꯇꯨꯔꯦꯜ ꯂꯥꯏꯔꯦꯝꯕꯤ ꯁꯥꯎꯔꯦ꯫ ꯑꯗꯨꯅ ꯑꯅꯤꯗꯣ ꯀꯩꯗꯧꯅꯨꯡꯗ ꯍꯤꯡꯂꯝꯃꯔꯣꯏ꯫ ꯇꯨꯔꯦꯜꯁꯤꯅ ꯅꯤꯄꯥ ꯑꯅꯤꯗꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯨ ꯂꯧꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯑꯍꯤꯡꯕ ꯑꯣꯏꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯅꯔꯦꯁꯁꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯈꯤ꯫ ꯉꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯔꯤꯁꯥꯔꯆ ꯍꯧꯔꯅꯤ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯏꯒꯣꯗꯣ ꯍꯔꯠ ꯇꯧꯏ꯫ ꯃꯥꯒꯤ ꯁꯤꯟꯃꯤ ꯑꯅꯤꯗꯣ ꯊꯋꯥꯏ ꯃꯥꯡꯈꯤꯕꯒꯤ ꯆꯩꯅꯥ ꯑꯁꯤꯅ ꯆꯩꯅꯥꯈꯣꯜ ꯑꯣꯏꯍꯧꯔꯦ꯫ ꯅꯔꯦꯁꯅ ꯃꯌꯥꯝꯁꯤꯡꯗꯣ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯉꯁꯤ ꯂꯦꯡꯉꯔꯣꯏꯁꯤ꯫ ꯈꯣꯡꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯐꯪꯅꯕ ꯊꯤꯁꯤ꯫ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯊꯥꯖꯩ꯫ ꯑꯃꯔꯣꯝꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯤꯅ ꯍꯟꯊꯔꯛꯂꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯜꯂꯛꯈꯤꯅꯤ꯫ ꯍꯦꯝꯖꯤꯠꯅ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯗꯨꯕꯨ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯅꯪꯍꯧꯗꯦ꯫ ꯃꯌꯥꯝꯕꯅ ꯃꯔꯛ ꯊꯠꯂꯛꯈꯤꯅꯨ ꯍꯥꯏꯗꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯇꯥꯕꯗ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ, ꯑꯣꯏꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯅꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯔꯦꯁꯅ ꯂꯨꯡꯖꯥꯎꯕꯨ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯃꯔꯛꯇꯒꯤ ꯈꯔ, ꯈꯨꯟꯗꯒꯤ ꯅꯍꯥ ꯈꯔ ꯅꯦꯛꯂꯒ ꯃꯐꯝꯁꯤꯗ ꯃꯈꯣꯏꯕꯨ ꯐꯪꯅꯕ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯗꯤ ꯑꯍꯤꯡꯁꯤ ꯃꯐꯝꯁꯤꯗ ꯌꯥꯔꯛꯅꯕ ꯇꯦꯟ ꯈꯟꯗꯣꯛꯂꯒ ꯁꯦꯝ ꯁꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯇꯧꯒꯗꯣꯏ ꯊꯕꯛꯁꯤꯒꯤ ꯁꯦꯟ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯨꯡꯖꯥꯎ
Naresna haiba wado inba taki. Lungjao mokhoi ani hum loinaduna khun tan lai. Na khara nekle. Sana thangnaba phirol akangba changadaba bolam loina arrange tawduna. Turel horpham marudu tamna. Wagi sakaida processing do haptuna purakle hujikti. Matamgi khungleina hujikti nongsu tapthare. Ire irau khun kana chelamba turel hujikti mabuk mara tablase. Turel duirakpada numidang waram haire. Sing aduda kumnaga chen thakibani do thiba humba horakle. Adubu pakna di phanglamde. Maramdi turel dugi ichel do irong asuki matik yame. Kadomda ichel duna puduna chalamgani habesu kana swaiba ngamde. Amuk ngak pung khara nong adu hangluru matung hanagi phibamda kanna muk churakle. Mai ten khalibaduda sangsillaga sedang phamlawi. Naresh do wakhalna ten manungduda ungi. Mamita ngasai chen thakraba rasamadi Suresh maithong ani do aduda ure. Wakhalda khale makhoi do kaisu kutungtiba nanglama. Kadai da noni do pallaga lerangane. Nongshina hankiba tarabadi soijana phangnaba thige. Naresh awaba matawdu urga hemji chu nungai jaramde. Mayamagi achubo manglani Sana Lokchok Tureli Dam Project Manglan Lasi Mongpong Dringi Soidin the Kai Kidra Kaluda Wada Bangamte Matam Nadi Tangjilak Numidangi Pungni Paltarak Mai Tien Manung Duda Inge Matik Chab Arumba Pirol Sing Shetsadna Manung Hanjanba Mapam Dugi Turel Hopamgi Inkraba Environment Naduda Kangli Nongna Marolama Lakminariba Team Members Singado Atai Singdusu Anina Singachan Takibaduna Wakal nungai jaramde nongshina thona pumba maying tahale lungjau su nungai jaramde maramdi ma ke soiba masule mafam si ropada haithal haitagi wafam charang na ringeda haudu numisida khungi oiba khana neinaba ma khulak bagida dam sabagi matangda meeting leibana khunjayam ba yaukibana atai amatasu mafam sida yaushilakidabane mag matanta atadai oiduna mayam sigi gai tawduna Mafum si yonaba pusilakibane. Mak makuta use kamnaba yar rifle do paiga. Tumin the famlagale. Nungju sida. Turel thiugudubasu. Mafum si tinkang din marankai. Taibang migi samin hek pangbada. Uda nap tuna leremadi. Pop lemai de kelakla. Maduna miyubada pigadaba ayatapan. Charang khorang nabado. Kalubada tanmane. Asina nungjao tumin laikibane. Mai tumin laine. Nong subagi makol tanthadu tana thengna thengjilakpa hojikti anakpa arapa haba malait lamui khongbagi makol taba horle mafam sida athengbada machinjak thiba lindagi handokna sawam su he sangu sangongnadna machinjak thiba thoklai ahingi matam soirakle nongdi lepagi mamidi uramde mayamdasu nong subuduna manung hanjinma mafamda lakpana maram oi tumningbagi itel phawba horakle misna singdo tamna ushinba horakle asumna tumna himnaraba matamsida khairoi sabau kharasu numidang aduda machinjak thiba thoklai lungjaungna leiriba tendugi nakanda karigum mama lakpagi haibadi sa kai changsilakbagi samin masada phangba hore lungjaw ngayakti tumdurabane nong aduda adubu khangudana mamito single makhol adu tabadada amarumda makhuta pairiba yar rifle section pai ma tendugi ahoba marum adudagi kari lege haiduna haifetan yenglakpa kayema machinjak thiba lakpagi mamito iranglangna amaduda laribudu ure kaido masong phale adaya nakpaduda mahak numidang aduda machinjak thiba laklibane lungjao kai lakpagi saminadu phanglabada ma masado khautapse kai sinamu kai dorpa makhoi de landaraklabadi kamdauba makhoi tesu phana yame ka hena kai sida kiningai de leite atai maga ten da punna leminarese tumba hoduk lasira amuksu makale wakhal maphangne ngayakhtang dadi mak topum khangdana khallibado mafang khanba wakhal mara aduda kai dunamu ngarang ngangbage makhol tare
ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯀꯩꯁꯤꯅ ꯆꯨꯝꯅꯒꯤ ꯀꯩ ꯑꯃ ꯑꯣꯏꯔꯝꯃꯕꯗꯤ ꯐꯩ, ꯀꯩꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩ ꯑꯃꯗꯣ ꯑꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯕ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯅꯥꯌꯥꯛꯇꯤ ꯀꯣꯛꯇꯨ ꯁꯥꯏ꯫ ꯃꯔꯝꯗꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯁꯤꯗ ꯃꯤ ꯅꯣꯟꯕ ꯀꯩꯁꯨ ꯂꯩ, ꯃꯈꯣꯏꯁꯨ ꯀꯩ ꯑꯃꯒꯤ ꯁꯥꯖꯠꯇꯨ ꯆꯠꯂꯦ꯫ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯃꯤ ꯅꯣꯟꯕ ꯀꯩꯁꯤꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯤꯖꯤꯟꯅꯔꯒ ꯑꯣꯟꯕ ꯀꯩꯅꯤ꯫ ꯀꯩꯁꯤꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯨꯝꯅꯒꯤ ꯀꯩꯒ ꯆꯞ ꯃꯥꯟꯅꯅ ꯀꯣꯏꯅ ꯆꯛꯇꯥꯕ ꯑꯃꯗꯤ ꯊꯤꯕ ꯆꯠꯂꯦ꯫ ꯆꯨꯝꯅꯒꯤ ꯀꯩ ꯑꯣꯏꯔꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯨꯕꯗ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯤꯅ ꯑꯣꯟꯕ ꯀꯩꯁꯤꯗꯤ ꯑꯌꯥꯝꯕꯅ ꯃꯇꯩ ꯃꯅꯥꯎ ꯑꯣꯏ꯫ ꯑꯃ ꯍꯦꯛ ꯀꯥꯞꯂꯨꯕ ꯃꯇꯝꯗ ꯀꯩꯁꯤꯅ ꯁꯣꯏꯕꯗꯒꯤ ꯁꯤꯔꯕꯗꯤ ꯃꯥꯒꯤ ꯃꯄꯥꯡ ꯑꯗꯨꯅ ꯀꯩꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯈꯨꯗꯨꯡ ꯂꯤꯔꯛꯏ, ꯑꯗꯨꯒ ꯃꯄꯥꯡ ꯀꯥꯞꯂꯤꯕ ꯃꯤꯁꯛꯇꯨꯗ ꯅꯠꯇꯅ ꯈꯨꯟ ꯄꯨꯝꯕ ꯁꯔꯥꯛ ꯇꯝꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯦ꯫ ꯑꯗꯨꯅ ꯃꯤꯅ ꯑꯣꯟꯕ ꯀꯩꯁꯤ ꯍꯥꯠꯄꯗ ꯂꯨꯏ꯫ ꯃꯔꯝ ꯑꯁꯤꯅ ꯂꯨꯡꯖꯥꯎꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯄꯨꯟꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯔꯦ꯫ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯕꯤ ꯊꯥꯖꯅꯕꯤ ꯑꯃ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯀꯩ ꯑꯣꯟꯕ ꯉꯝꯕꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯗꯤ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯣꯟꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯗꯦ, ꯂꯣꯟ ꯑꯔꯣꯟꯕꯁꯦ ꯉꯥꯛꯇꯨꯅ ꯆꯠꯂꯦ꯫ ꯀꯅꯥꯅꯁꯨ ꯃꯥꯅ ꯑꯣꯟꯕꯅꯤ ꯑꯗꯨꯅ ꯑꯗꯥꯅ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯅꯗꯦ, ꯃꯔꯝꯗꯤ ꯀꯩ ꯑꯣꯟꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯂꯨꯡꯖꯥꯎ ꯈꯪꯉꯤ ꯃꯗꯨꯗꯤ ꯀꯧꯕꯤ, ꯃꯤꯅꯨꯜ ꯍꯧꯂꯤ, ꯋꯦꯠꯁꯣ ꯍꯥꯏꯕ ꯁꯥꯒꯩ ꯑꯍꯨꯝꯁꯤꯒꯤ ꯄꯤꯕꯥ ꯃꯈꯩꯅ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯈꯨꯟꯗ ꯀꯩ ꯑꯣꯟꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯤꯅ ꯑꯣꯟꯕ ꯀꯩꯕꯨ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯇꯦꯈꯨ ꯃꯌꯥꯕꯤ ꯍꯥꯏꯅ ꯀꯧꯏ꯫ ꯃꯤ ꯑꯃꯅ ꯀꯩ ꯑꯣꯟꯕꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥꯁꯦ ꯍꯩꯔꯕ ꯃꯇꯨꯡ ꯀꯩ ꯑꯃ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯑꯣꯟꯅꯕ ꯍꯣꯠꯅꯕꯗ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯆꯪꯉꯤ꯫ ꯏꯔꯥꯏ ꯂꯥꯏꯅ ꯀꯩ ꯍꯦꯛꯇ ꯑꯣꯜꯂꯨ ꯍꯥꯏꯔꯒ ꯑꯣꯟꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯍꯥꯟꯕꯗ ꯍꯧꯗꯣꯡꯗꯧꯅ ꯍꯥꯟꯅ ꯑꯣꯜꯂꯦ, ꯍꯧꯗꯣꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯀꯩꯒꯤ ꯁꯑꯣꯡ ꯁꯥꯗꯥꯗ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯅ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯀꯩ ꯑꯣꯟꯕꯒꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗ ꯂꯩꯋꯥ ꯁꯥꯟꯅꯔꯤꯕ ꯃꯤꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯂꯩꯒꯜꯂꯤ꯫ ꯌꯦꯡꯈꯤꯕ ꯄꯣꯠꯁꯛ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯃꯤꯠ ꯀꯨꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯅꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯁꯥ ꯁꯟ ꯎꯕ ꯌꯥꯗꯦ, ꯆꯣꯡꯁꯤꯜꯂꯒ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟ ꯏꯔꯣꯏꯗ ꯆꯣꯡꯁꯤꯜꯂꯒ ꯈꯨꯖꯤꯟꯅ ꯈꯣꯠꯄꯁꯨ ꯌꯥꯎꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯁꯥꯖꯠꯇꯒꯤ ꯑꯗꯨ ꯈꯔ ꯇꯣꯈꯥꯏꯅ ꯇꯥꯒꯜꯂꯦ, ꯇꯣꯉꯥꯟꯅ ꯇꯥꯏ, ꯃꯤꯒꯤ ꯃꯆꯠꯇꯒꯤ ꯈꯔ ꯗꯨꯛ ꯅꯥꯊꯩ꯫ ꯑꯉꯥꯃꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞꯁꯤꯁꯨ ꯀꯩ ꯑꯣꯟꯕ ꯌꯥꯝꯅ ꯉꯝꯃꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯁꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯒ ꯍꯧꯗꯣꯡꯗꯧꯅ ꯈꯣꯡꯕ, ꯀꯩꯗꯧꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯁꯨ ꯌꯥꯎꯏ꯫ ꯌꯥꯎꯗꯕ ꯅꯠꯇꯦ, ꯇꯣꯞ ꯇꯣꯞꯄ ꯁꯥꯖꯠꯅꯤ꯫ ꯀꯩꯅ ꯑꯣꯟꯕ ꯃꯤ ꯑꯌꯥꯝꯕ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟ ꯄꯥꯛꯇꯛꯅꯅ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯏ, ꯑꯗꯨꯅ ꯁꯥ ꯁꯟꯒꯤ ꯃꯁꯤꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯁꯨꯝ ꯇꯥꯁꯤꯜꯂꯛꯑꯦ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯋꯥꯔꯤꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯥꯞꯄ ꯉꯝꯖꯈꯤꯗ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫